Bethany Diaspora Church ki nungsi jarbai chilena marup mapang sing ahan ba maktada Prabhu Jisu Krista gi mingda mayambu nungsi bigi salam pizari Isor gi nungsi bagi mapalna chahi anauba 2026 aikoi bu amuk hanna uhan bibagi damakta Isor bu thagat minasi adu kaloina na mayambu yai paraba yamna Isor gi bor phangba chahi wish tauzari Happy New Year ngasi gi numit Sunday date 4 January 2026 ekoi gi text asi James chapter 2 verses 19 ga 20 se oigani aduga maroi na khoi na ngasi nei na gadauri ba asi thajabagi maramdani faith without works is dead Thabak yaodaba thajaba adu sibani hai Ichile now sing Manipuri gi Bible da ai pathok sage mayam pukning chang na tamin asi Isor amakhak lei haiba nahak na thajai nahak ki thajaba adu phai bhut sing na su thajaduna kibadagi ni I he apangba mi Thabak yaodaba thajabadi asibani haiba nahak na khangningbra Thabak yaodaba thajaba haibasi asibani haibasi ngasi aikoi ngaktang wakhan thadam minaraga ngasi aikoi nainasi aduga pukning thaugat pasu phangminasi Actually now sing Apostle James na problems mayam ama mahakna sumaina address tawi aduga problems khara mahakna deal tauba address tauba asi yengba kana yamna luba aduguma problems adum yawi haibasi khoina James ki chithi ase paba matamda ekoina thingnai masi khoina khangi aduga loinana the problem concerning true faith asheng ba achumba thajabagi matangda nainaba problem asi yengba kana hena su aduki matik difficult oiba luba ama oina ekoina masi thingnai the problem define masigi problem se mana define tawbani madudi karino hairaga the declaration phongdokpa ai thajai haibagi phongdokpa asi karmaina lei haiba kanda James chapter 2 gi verse 19a to da ekoini yengba kanda you believe in one God Ishor amakhak lei haibasi na koina thajai madu ekoina yengba kanda mi khuding makna masi phongdok nai Ishor bu ningba Ishor bu thajaba mi oiraga su thajadaba mi oiraga su Ishor amakhak lei haibagi phongdokpa chinna wahai na phongdokpa haibasi yamna common oiba declaration amani adumakpu aikoini yengba kanda asengba thajaba adugi maramda yengba kanda di masigi wahai na khatang phongdokpa declaration asi masi mapung phaba sakhi haigadra proof adu oiba ngamde haibasi aikoina Apostle James na iriba chithi asi uba yengba matamda masi aikoina khangma ngami Many were confident that the declaration of faith in God was sufficient. Mi mayama mana Isor gi thajaba matangda makhoina wahaina phongdokpa chinna phongdokpa asi aduki matik sufficient oire masi konare masi yare haina adumaina makhoina confident laina ngangba mayama masu laitaba nate They do not need to have any expression of faith such as works maduna makhoina haibadi thabakta utrabasu akarisu akaiba laite adum thajaba adudi adumak lei haibasi makhoigi wakhalon aduga makhoina khanjaba aduni
Adumakpu masigi problem asi Apostle James na diagnose tawe masi mahak na thidokpa aduga mahak na phongdoi madudi karino hairaga you do well hoi ishor lay natraga ishor amakhak lay haina nakhoi na phongdokpa duda madu phai adubu this was not a commendation masida mana phai haibasida makhoi gi thajaba thajai haibadu thagat pibagi wanate yamna tonganba moongda mahak na ngangbani. This was written to express sarcasm ko maduni as masi yam chume na koi thajare yam na phai haina aphabaromda ngangba nate habisi koi na masida magi expression sigi matung ina khangma ngami aduga loina na mana haibadi hena mapung phana masi bhab tanana bagi damakta do they believe in God the demons sing lai phattaba sing na bhut sing na su ishor bu thajabra hangba matamda madugi paukhum asi hoi makhoi na su thajai yes aduni even bhut sing na phawba ishor bu thajai they cannot deny the greatness of God as creator ishor asi kudingmak ki sembi ba mapuni haibasi makhoi na yadaba ngamde masi deny tawba ngamde demons believe and they tremble before God ishor gi mamangda Bhut sing na phawba kibadagi makhoi ni their acknowledgement of the existence of God is not true faith adubu makhoi na ishor lay haiba khangba aduna makhoi asengba thajabadu makhoi da laire haiba di yaroi haiba sini Apostle James na phonok pibase ichile nausing loina na masida mana problem asigi matangda deal tawbose ekhoni yengsi madudi karino haiba kanda aikoi na ishor bu lay haina phongdok laga taseng na thajaba daba taragadi the danger of foolishness haibadi aikoi si apang bataba haibasi laibani aduna masi aikoi khara munna khanthaba mathau tai different types of foolishness may be noted apang ba haibasi kari kari maongda laibage haiba kanda foolishness that comes from ignorance khang dabadagi aikoi apang bataba khang daba maramna aikoi mina haiba pangtha thajaba natraga aikoi na masi chumi hengna hairaga hekta loba masina aikoi apang batahali aduga foolishness that comes from a rejection of knowledge aikoi da ishor gi maramda kanagumba mana takpiraga khanghan birabasu madu aikhoina lausandaba yadaba reject tauba aduna maram oiraga apangba adusu tahali masi aikhoini yengba kanda Bible gi manungda Proverbs the book of Proverbs asida aikhoina mathang yengba kanda masi uba phangi spiritual foolishness must also be noted masida aikhoi thawai dasu apangba tabagi matang asida aikhoina su ningsing ba darkar oi maramdi karino haiba kanda thawai da aikoi si apang ba ta si karina tahali haiba kanda false teaching aran ba chumdaba takpi ba mayam asina aikoi bu kari haigani chumdaba aduda thajaru bagi maramna aikoi apang ba tahan ba masilai it comes from mistaken understanding aikoi na understand tauriba pot adu asoiba aranba maduda aikhoina khangluba thajaba se ngasai gi haibagumna thabak na utrabasu kasu kaide thajai hairabadi loire haibagi adugumba aranba aduna aikhoi si thawaida apangba tahali it comes also from darkness that prevails prithibi se amambana thali haibasi aikhoina khangi aduna amam bahai basi mitang baga chap anabani aduna aikhoina thawaida mitang ba matamda thawaida aikoi amam bada pap ki amam badu da aikoi leiba matamda maduna su aikoi thawaida apang ba ahai badu oi halli actually now sing aduna masi aikhoina phajana khanthaba darkar lai the people who may be affected by spiritual foolishness thawai gi apang ba asina kari Kanada masi yamna chauna akaiba thohali masi effect tawi haiba kanda Prabhu Jesu Christ na
phongdokhibagi matung ina scribes and Pharisees Matthew chapter 23 gi verse 19 23 gi verse 29 si ekoina mathang parabadi masida yamna mayek sengna uba phangani fools and blind haibani Prabhu Jisu Krishna scribes ka Pharisees sing ase mahakna nakhoi apangba amadi mitangba sing haina kawe aduga they were also called hypocrites haibadi aphaba saba mapan thong da khaktang achumba saba manung da di karisu ngasai gi moina mapan thong da tawri basing adu manung da karisu leitaba adugumba scribes ka Pharisees sing adu thawai da pangkhraba mi sing ni haina Prabhu Jisu Krishna makhoibu kawi aduga loina na James da masida phongdokpagi matung ina aikoini yengba kanda magi hairiba chithi asibu pariba mising aduda mi kharada loinamakta nate asigomba thawaida pangkhraba mising aduda mahakna kamaina kawi verse 20 da o foolish men he apangbasa or apangba mi haina mahakna kawi maramdi karigino haiba kanda they had believed wrongly yamna lana makhoina thajaramba they had been deceived makhoibu aranba takpi basingna makhoida minam bikhraba aduga they had been led astray aduga aranba lambida makhoibu pubiba aduna makhoi asigumba ngasai spiritual foolishness thawai gi pangthaba natraga apangba haibadu oihalli but they did not know that the faith they believed that they had was real makhoina leiriba thajaba adu tasengba achumani haibatu makhoina khangba ngamkhide aduna masida haibadi aikhoi tasengni yengba matamda masigi spiritual foolishness thawaigi pangba haibasida kana bu effect tawi haiba kanda loinamak yawi ordinary believers aikhoi ichamchamba church ki missing thajaba sing loinamak masida effect tawba yai aduga church leaders church ki leader oiriba sing su masina effect tawba yai pastor sing yauna su masigi problem asina effect tawba yai ichilinau sing masi yamna serious oi aduna apostle James na masida phongdok padi faith without works thabak yaodaba thajaba adudi achumba karisu oide madudi asibani haibani faith never abides alone maramdi karino haiba kanda thajaba haibase mathanta da adum leiba yade thajaba haibasi magi thabak asina utkadauri bani thabak aduda kari haigani manungi thajaba thamoigi thajaba do thabak aduda uthokla kadawbani this is the consistent teaching found in the Bible masi Bible da ikoini yimba kanda tattana takpiba aduni maramdi Prabhu Jisu Krishna Matthew 7 da masi phajana takpani the teachings of the Lord Jesus Christ in the gospel all gospel da ikoini yengba kanda su thengnai aduga Matthew chapter 7 in particular da masi yengba kanda ikoini uba phangi thaja khraba achumba thajaba leibasing adudi soidana makhoi gi punsida madugi thajabagi mahai adu uba phangi aduga loina na Hebrews chapter 11 asi paba kanda the hall of heroes thajaba singi maramda ikiba adu aikoina Hebrews chapter 11 da mathang paba kanda masi uba phangi loina na ichilinau sing masida dead faith asiba thajaba haibasi karino what is a dead faith masida ikoi yengsi ahanbada is it a real faith masi asiba thajaba haibasi achumba thajaba do oibra is it a relevant faith masi relevant oiba aikoi gi damakta madugumba yamna kanaba thajaba do oiribra haibasini what can a dead faith do asiba thajaba sina kari tawba ngami kari tawthoi can it please God isorbu penhan bangambra can it sustain us aikoi gi punsi da thajaba yaudana aikoi mapung phana hingba ngamde masi achumba thajaba adu yaudrabadi masi oithoktabani aduna asiba thajaba asina aikoibu adumaina aikoi gi punsi asida mating pangbiba ngamgadra can it bear fruit maduna mahayan gadra haibasi yamna maru oiba
hangba yaba wahangsing aduni madugi answer dudi yamna mayek sengi masi oithokpa yade asiba thajaba haibasidi sikhrabani sikhrabadu siba pot aduna karisu pakhum pira oi siba pot aduna karisu thabak tawba ngamloi siba pot aduna kari mata mangonda mahai yala oi haibasi ekoina masi khangba ngami maduni Apostle James na ngasi phongdok libasi aduna ekoi gi challenge ti kari no ngasi the classic chapter of faith ekoina Hebrews chapter 11 verses 1 to 6 asi ekoina yengsi masi paraga asingba achumba thajaba si kari no haibasi ekoina khara makhai mayek singna khangbang mangani pathok sage thajaba haibasi ekoina asa tauriba pot adugi maramda soidre haina khangba udaba pot ki maramda chapchana wakal tabani maramdi ahalaman singna thajabagi maramna afaba sakhi phangki ishorgi wahaigi mapana taibang pan semki haibasi thajabagi mapana ekoina khangi aduna uriba pot sing asi auba pot singdagi semki banate thajabagi mapana abelna ishorgi maphamda kendagi hena phaba irat pot katki masigi mapana ishorna mahaki khudongi maramda sakhi piduna mahak dharma chen bani haiba mahakna sakhi phangle aduga thajabagi mapana mahak sirabasu hojik phau ba wa ngangli thajabagi mapana siba udana hanokpu lokhat pire ishorna hanokpu lokhat piba maramna mahakpu phangdre maramdi mahakpu lokhat pidringaida mahakna ishorbu penhalle haiba sakhi phangle aduga thajaba yaudana ishorbu penhanba oithokte maramdi ishorgi maphamda changjarakpa mahak aduna ishor lei amasung mahakpu pukning changna thijan basing da mana bibiba mapuni haiba thajagadabani haye actually now sing masina yamna mayek sengna phangi aduna actually now sing thajaba haibase thabak soidanamak yawbani thabak ka konana chatminabani thabak yawdrabadi madu kanagumba man ai thajai hairabasu magi thajabado asengba achumba thajaba oide haibasi bible na sakini aduna aikoi gi thajaba asi chumlibra aikoi na thajare haibase karamba moongda thajaba no ngasai gi thabak yaudaba thajaba adugumna aikoi si thajaribra natraga thabak yaudraga su ai thajare hairaga leibadu adugumba condition aduda aikoi se leiribra haibase aikoi isa na yengba darkar oi karigumba aikoi gi thajaba se asengba achumba thajaba oiba tarabadi soidanamak aikoi gi thabak aduna takani aduna actually now sing masi aikoi pukning khanminasi loinana aina mayamda thamjaningba thaugatningbagi wafam adude discover real faith asengba achumba thajaba se karino haibase ekoina khangminasi aduga develop real faith madu khangba matamda masigi thajaba achumba thajaba se ekoina yokhasi chawkhat hansi develop tausi aduga determine to live by faith that we may please God thajabaga loinana hingba thajabada hingba adu ekoi ngamnanaba determine ekoi arepa adu thamgadabani maramdi madu khaktana ishorbu penhan bangamgani ichile now sing ngasi ekoi taminariba message asi yamna serious oina lauraga pukning changna ekoi wakhan tauminasi ishorna ekoi bu ngangbi sunu ishorna ekoi bu sokpi basu oisunu loinana ekoi gi thajaba se achumba asengba thajaba mahayanba thajaba aduga thabak yawba thajaba adu oihanbi sanu haina masigi wahayasi thamjaraga matang asida loisanjage takraba mipum kodingwaki mathakta ishorna hena bor pinabibo oisunu ishordang haktang haijaminasi wang sloi seng thoiraba
sargada laiba ipa Isor nahak po thagatli nahakti achumbani nahakti punamak po tawba ngamba akhoi bu sembiba Isor nahakni nahakki thaujam mapana ngasi nahakki wahai asi akhoi pibiduna akhoi paminare masi paminakraba nahakki wahai asina takpiriba khudingmak asi akhoi gi thamoida akhoi na munna khalaga akhoi gi thajaba si aranba thajaba du oidanaba aduga achumba thajaba du akhoi na phangjaraga madugi thajaba du akhoi na hena chawkhat halaga thajaba ga loina na hingba ngamba punsi na hakna pinabiyo loina na ipa Isor akhoi gi thajaba si mahayanba thajaba aduga thabak ta utpa yaba thajaba thabak leiba thajaba adu oihanbiyo haiduna ipa Isor na hakina phamda nizari akhoi chirinau sing diaspora message asibu tatana tabi khraba mi khuding makki mathakta thawai hakchang ani makki bor pinabiyo anaba khuding nahak na phanbiyo asonba khuding nahak na pangal hapiyo aduga mama gi darkar gi matungina nahak na khoi bu pinabiduna akhoi na su Isor nahak ki nungsiba se ningsinglaga nahak ki minglen bu thagat pa aduga nahak ki aning bada akhoi punsi chupna hingba ngamna na ba nahak ki pangal nahak ki bor pinabiyo haiduna khuding mak sige damakta akhoi bu pap tagi handok piba amata ngairaba kan biba mapu Prabhu Jesu Christ tagi mingda nizabani amen.